Ngara numida wedam phongkhiba kanglaipa mairagi pause degi maruoiba pau khara khangasadaga miyamda khudo tamjage Manipur gi governor na luchingduna athawba singi mafamda haikat leika tamduna mapung phaba ikai khumna bot khrei sama kuntraga marirak suba thawba singi ningsing numit pesroi tegi thoram ngasi Manipur lengang na sinduna state ke thakta pangthokkrei Englishing machani pamogdraga mathoida mareba Manipur bo ngak senaba angro Manipur landa laikhidraba lamdam asigi thongna faraba athawba singbu ningsingduna Sahi khuding athawba singi ningsing numit thoram pangthoktuna lakli thoram masing asi ayu anganbadagi hauna Imphal gi maru oiba lambi singda praba phare chakhe thoram asigi mapung oiba thoramna ngasi ayu pung nipal taba matamda Imphal gi moirangkhom hijam yajampa te leiba Yobaras be Tikendroji ki samadhi da Manipur ge Governor Ajay Kumar Balana luchingtuna laisu katana mapung phaba ikai khumna bot ke Lonuna laikhidraba Yobaras be Tikendroji ke last post khongba amade gan chilot piduna ikai khumna bot ke Thoram Manipur gi Governor Ajay Kumar Bala Chief Secretary DGP Manipur lenga ki makok thongba officer sing police officer sing amade MLA sing loinana Tongan furup kanglup sing na haikalaika tambaga loinana gan chelupituna idamdam asigi damakta thawai na pontha pi kharaba ipai pusingi mafamda ikai khumna botke masigi tungde Imphal ge program da leiba Thangal General gi mandir da governor na luchingduna laisu katlaba matungda last post khongba guard of honor amadi gan chelupituna ikai khumna botke ngasi nungthil su governor na luchingtuna itihasik oireba kanglada satuna kangla utra da laikat laba matung Bitu Kendroje Park da leiba sahib manar phauba governor na khongna laktuna mafam aduda governor na luchingtuna miyamna laisu katke masigi tungda inkum da lising masama pamogdraga mathoigi lampham gamai lainana miramda loi thakhraba singi ningshin khubam oina lairiba aduda laisu katuna ikai khumna botki Makhatarapa pauda miyoi kharana luchingba oiningbadagi lenga ama semba ngamdana lairibani karam siam hauzi oiriba Manipur gi phibam asida nakal amatagi oiba aiki furupki kanglupki wangang laga lairagadi kaidawnungda nungsi chanaba purakpa ngamloi miyoi kharana luchingba oiningbadagi lenga ama semba ngamdana lairibani haina langthawal kendra gi MLA karam siamna phongdokhrei Wafam asing ngasi August 6 athawbo singi ningsing numitka mari lainana Rashtriya Modi Seba Committee na senduna Kangla Western Gate mamangge maibam lokpa ching phawba chatkhiba cycle lele aduga mari lainana MLA Karam Siamna phongdokhibani cycle lele aduda miyoi jahum romna cycle thongki Kangla mamangdagi hauraga khoiramba kaithe fauraga waheng laikai kasampa taraba matungda Dibdim lambida chatlaga panthungpham maibam lokpa ching yauna khongsanki MLA Karam Siamna makhatana phongdokhibada Manipur imagi apunba saktam ama sagalaga aikhoi ingna chikna nungsi chana na laminadaba yaroi haina lamdam asida laiminariba kanglup furup khudimakna wakhal khanthaminaba tai Manipur miyamna lamdam asigi lengdaba lenga ama mathau tai haiba asi loina khangnei Parasidu lakpadagi law uba khara yare nongmai khara phagatpa ngamlei Development khara di lakle hadabasu IDP singna mayumda hanjil hanba ngamdre National Highway singda free moment oina chatok chasin yade hauzik lairiba phibam asida CSO sing amade legislator singi wakhal susinaba mathau tai haike mahakna makhatana phongdokhibada aikhoi khudingmak miyamgi wakhalol leibaki khallaga thabak tause India lebaki manungda lairiba pikraba Manipur ase sokhatpa nungsi chanana leiba lamdam amani haiba ase thabak na takpa mathau tai nakal amatagi oiba aigi furupki kaunglupki wangang laga lairagadi kaidawnungda nungsi chanaba purakpa ngamloi cycle thawbana hakchang phana leiba amadi bahusagi khal kanbaga loinana leiba asigi economy da su kanaba piba ngammi haiki makhatarapa pauda miyamdagi nam haduna sel khaiba Kuki ani phare Kangpopi district ki kaithe mambegi mafamsingda miyamdagi nam haduna amade kihan khanganduna sel khaibada chenaba Kuki ani Manipur police na phare haide Manipur police na thadorakpa chol amada miyamdagi nam haduna sel khaibada chenaba Kuki ani adude Surosambu district ki morhoi belestagi pawin thangkip gensai kuntragani thoi amade Kangpopi district ki monoi belestagi Sagolang kip gensai kuntraga humdoi ni haide
Makha tarakpa pauda Thadou Furupki Thabak Thoramda Kuki su maintenancingna Kuthingjiba tokadabani TSA Tha asigi tarukta Manipurda tangdulai taba hanjila hanabagi pandamda Road to Peace Covenant of Understanding haina mingthonduna Thadou MP Manipur amadi Manipurgi CSO singi Luchingba singi marakta unadana wari sanakhiba thakdo adugi matung Kuki Liberation Army Kuki Liberation Organization gi chief Kaminthang Thinguyuna wari sanaba aduda yaukhiba Assam gi Thadou Luchingba singi mathakta tongan search tawtuna aramba wafam phongdokhiba adu khudaktagi handokadavani Thadou Phurupki thabak thoramda hairiba Kuki maintain organization singna khuthingjimagi thabak khudaktagi tokadavani haina Thadou Student Association GHKU na thadorakpa siola amana phongdorakli makha tarakpa pauda Kuki singbu refugee ni haibasingi mathakta aingoi bajarak piba yai kim state asida khundariba Kuki miyambo yumlona balebaktagi changlapa refugee amasung illegal immigrant haina Kuki miyambo lan ohannaba hotnariba singi mathakta Scheduled Caste and Scheduled Tribe Prevention of Atrocities Act 1944 ki makhada cheirak piba yai haina Kuki MP Manipur kimna phongdorakli makha tarakpa pauda Athaubo singi numi pangthokpa yaroi hairakhiba Home Minister gi telegram segairaga thorom pangthoktuna state holiday lauthokibadugi thongna chensi August 13 da Athaubo singi ningsing numit thorom pangthokpa yaroi haiduna India gi Home Minister na telegram tharaktuna khangalakhiba adubo matam adugi Education Minister Yumnam Yaimana segairaga Athaubo singi ningsing thorom pangthokpaga loinana state holiday lauthokibadugi thongna punamakna chensi haina hairakli makha tarakpa pauda COVID positive amata oikidrei active case ani dangaire haukhiba pung kumari asigi manungda nauna sandorakhiba COVID-19 gi miyoi taruk test tawbagi manungda miyoi amata positive oikidrei laichat asi state asida mapung phana phagalapagi phibamda lakli COVID-19 control room dagi phangba pau asigi matung inna haukhiba pung kumari asigi manungda Manipur gi apunba district taraga taruk ki manungda subnatagi district ani khaktagi miyoi taruk na test tawki laichat asigi test Imphal East Mari amasung Imphal West ani punna miyoi taruk test tawkibani test tawkiba miyoi taruk asigi manungda miyoi amata positive oikhide haujik phawboda nauna sandorakliba laichat asigi test tawkiba masing punna 1,700 subna taruk sukrei loinana laichat asigi apunba active case masingsu Sahum humpumato yaukrei haukhiba pung kumari asigi manungda laichat asidagi miyoi amata discharge tawkrabasu active case ani khakta ngaire COVID control room dagi phangba pau asida state asida nauna sandorakhiba COVID-19 laichat asina maram oiduna miyoi amata laikhidaba leitrei nauna sandorakleba COVID-19 gi anauba laichat asi state asidagi maru phangna muthanaba akamba section thorangsu lakhwali haina pawa sida makha tare